ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ SBIꯒꯤ ꯀ꯭ꯂꯥꯔꯛ ꯑꯗꯒꯤꯗꯤ PO ꯒꯨꯝꯕ ꯊꯥꯅꯤꯡꯕ ꯄ꯭ꯔꯤꯂꯤꯝꯁ ꯃꯦꯟꯁꯇ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ QAꯗ ꯑꯩꯈꯣꯏꯒꯤ QA ꯔꯤꯖꯅꯤꯡꯒꯨꯝꯕꯗ ꯃꯔꯨꯑꯣꯏꯅ QAꯗ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄ꯭ꯂꯤꯐꯤꯀꯦꯁꯟꯗ ꯃꯥꯔꯛꯁꯦ 35 ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ. ꯑꯗꯨꯅ ꯀꯩꯅꯣꯗꯅ ꯃꯦꯟꯁꯇꯅ ꯌꯥꯝꯅ ꯃꯦꯟꯁꯇꯅ ꯆꯥꯎꯋꯦ 20 ꯃꯌꯥ ꯑꯣꯏꯀꯣ. ꯑꯗꯨꯅ ꯑꯗꯒꯤ ꯑꯇꯩ ꯕꯦꯡꯀꯤꯡꯒꯤ ꯑꯦꯛꯖꯥꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯁꯤꯝꯄ꯭ꯂꯤꯐꯤꯀꯦꯁꯟꯒꯤ ꯄꯥꯔꯠ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯋꯦꯕꯀꯣ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯄ꯭ꯂꯤꯀꯦꯁꯟꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ. ꯑꯗꯨꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯤꯒꯤ ꯐꯥꯔꯁ ꯄꯥꯔꯠꯁꯦ ꯑꯩ ꯏꯁꯥꯃꯛ SBIꯒꯤ ꯀꯩꯅꯣꯒꯤꯗ ꯑꯩ ꯃꯦꯟꯁꯀꯤ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯂꯥꯔꯛ ꯑꯣꯏꯅ ꯄꯨꯖꯔꯤ. ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀꯃꯥꯏꯅ ꯑꯩꯅ ꯊꯥ 3ꯗ ꯀꯃꯥꯏꯅ ꯍꯣꯠꯅꯔꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦꯀꯣ. ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ 1 hour ꯈꯤꯇꯪꯅꯦꯕꯀꯣ. 1 hourꯁꯤꯗ ꯑꯩꯈꯣina ꯀꯣꯏꯁꯟ ꯆꯥꯝꯃꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ, ꯑꯩꯈꯣꯏꯅ ꯍꯣꯠꯇꯣꯏꯁꯦꯀꯣ. ꯀꯣꯏꯁꯟ ꯆꯥꯝꯃꯁꯦ ꯑꯣꯡꯂꯤ 60 ꯀꯩꯅꯣ ꯃꯤꯅꯤꯠꯁꯇꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟ ꯑꯃꯗ ꯑꯩꯈꯣꯏ ꯃꯇꯝꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯦꯟꯁꯀꯤꯗ ꯌꯥꯝ ꯄꯤꯗꯦꯕꯀꯣ. ꯍꯥꯏꯕꯗꯤ ꯑꯣꯡꯂꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯤꯇꯪꯅꯦꯕ ꯑꯩꯈꯣꯏꯒꯤ 1 minute ꯐꯥꯗꯦꯕꯀꯣ. ꯑꯣꯡꯂꯤ ꯁꯝ ꯀꯩꯅꯣ 50 ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯒꯅꯤꯀꯣ. ꯑꯩ ꯑꯃꯨꯛꯇꯪ ꯄꯥꯔꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦꯀꯣ. ꯁꯤꯅ ꯑꯃ ꯑꯣꯏꯈ꯭ꯔꯦ. ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯀꯣꯏꯁꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯒꯤ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ, ꯀꯝꯄ꯭ꯌꯨꯇꯔ ꯕꯦꯁ ꯑꯦꯛꯖꯥꯝ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅꯀꯣ ꯑꯩꯈꯣꯏꯒꯤ SBIꯒꯤ ꯁꯤ ꯀ꯭ꯂꯥꯔꯛꯀꯤ ꯁꯤꯒꯤꯁꯦ ꯌꯥꯝ ꯀꯥꯟꯅꯩꯀꯣ. ꯑꯩꯈꯣꯏ ꯗꯤꯁꯞ ꯄꯕ꯭ꯂꯤꯀꯦꯁꯟꯒꯤꯁꯦꯀꯣ. ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ 2009ꯗꯒꯤꯅ 2023ꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯃ ꯂꯩꯁꯤꯟꯕꯤꯔꯣ. ꯑꯗꯒꯤ ꯁꯤ ꯑꯅꯤꯁꯦ ꯄꯥꯔ ꯃꯇꯝꯗ ꯑꯗꯨꯝ ꯁꯤꯒꯤ ꯑꯅꯤꯁꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯀꯣ. ꯁꯤ ꯑꯅꯤꯁꯤꯇꯪ ꯃꯥꯒꯤ ꯃꯔꯨ ꯑꯣꯏꯕꯗꯣ ꯈꯔ ꯈꯪꯒꯠꯂꯒꯀꯣ. ꯑꯗꯨꯒ ꯌꯥꯝꯅ ꯀꯣꯏꯁꯟꯒꯤ ꯀꯩꯅꯣꯁꯨ ꯑꯩ ꯍꯥꯏꯗꯤ ꯍꯪꯉꯛꯀꯗꯕ ꯀꯩꯅꯣꯒꯤꯁꯨ ꯑꯩ ꯑꯩꯈꯣꯏꯒꯤ ꯑꯗꯥ 247 ꯀꯩꯅꯣ ꯁꯣꯔꯤ 247 ꯑꯩꯈꯣꯏꯒꯤ ꯑꯗꯥ 247ꯗꯒꯤꯗꯤ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯄꯩꯁꯥ ꯌꯥꯝ ꯇꯤꯡꯉꯒꯅꯦꯕꯀꯣ. ꯑꯗꯨꯅ ꯑꯩ ꯁ꯭ꯀꯨꯜꯗ ꯑꯩ ꯀꯣꯆꯤꯡ ꯑꯃꯗꯁꯨ ꯑꯣꯖꯥ ꯑꯣꯏꯖꯔꯤꯀꯣ. ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯞ ꯃꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯠ ꯑꯅꯤꯀꯣ. ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 25 ꯀꯣ, 25 × 25 ꯍꯥꯏꯔꯁꯦꯕꯀꯣ. ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯍꯣꯠꯄ ꯃꯇꯝꯗ ꯁꯤ ꯃꯇꯝ ꯌꯥꯝ ꯆꯪꯕꯅꯦꯕ. 5×5 ꯀꯌꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯍꯣꯠꯁꯦꯕꯀꯣ. 5×5 ꯀꯌꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ 25ꯅꯦ. 5 ꯊꯝꯃꯅꯤ, 2 ꯀꯦꯔꯤ ꯇꯧꯔꯅꯤꯀꯣ. ꯑꯗꯨꯒ 5×2 = 10, ꯑꯗꯨꯗꯤ 12 ꯇꯥꯔꯦꯀꯣ. 12 ꯇꯥꯔꯦ. ꯑꯗꯨꯒ 2×5 = 10, 0 ꯊꯝꯃꯅꯤ. ꯑꯗꯒꯤ 2×2 = 4, ꯑꯗꯨꯗꯤ 2×2 = 4 ꯑꯣꯏꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯦꯀꯣ. ꯑꯗꯨꯗꯤ 5 10 ꯀꯣ, 1 ꯀꯦꯔꯤ ꯇꯧꯔꯦꯀꯣ. 2×2 = 4, ꯑꯗꯨꯗꯤ 5 ꯂꯩꯔꯦꯀꯣ. ꯁꯨꯃꯥꯏꯅ 5 2 6 6 to 5 ꯇꯥꯔꯦꯀꯣ. ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯅꯠꯇꯦꯕ. ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯣꯠꯂꯒꯗꯤ ꯃꯇꯝ ꯈꯔ ꯆꯪꯉꯤꯗꯅ. ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯍꯣꯠꯁꯦꯕꯀꯣ. 25ꯀꯁꯦ ꯑꯣꯜꯋꯦꯖ ꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅꯅꯦ, ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯣꯠ ꯃꯇꯝꯗ 25ꯀꯁꯦ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜꯋꯦꯖ ꯁꯤꯁꯦ ꯃꯥꯒꯤ 5×5 ꯀꯌꯥꯅꯣ 25ꯁꯦ ꯑꯗꯨꯝ ꯂꯦꯡꯗꯅ ꯊꯝꯕꯤꯔꯣ. ꯑꯗꯨꯒ ꯁꯤꯒꯤ 2×2ꯁꯦ ꯑꯁꯤꯁꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯜꯇꯤꯄ꯭ꯂꯥꯏ ꯇꯧꯔꯣ. 2×2 ꯀꯌꯥꯅꯣ ꯍꯥꯏꯕ ꯃꯇꯝꯗ 4ꯅꯤꯗꯅ. 2×2 = 4ꯅꯦꯕ. 4ꯁꯦ ꯑꯁꯤꯗꯩꯁꯤꯗ ꯃꯈꯥꯒꯤ ꯗꯤꯅꯣꯃꯤꯅꯦꯇꯔꯗꯒꯤ 2 ꯑꯃ ꯂꯧꯔꯣꯕꯀꯣ, ꯄ꯭ꯂꯁ ꯇꯧꯔꯣꯕ. ꯅ꯭ꯌꯨꯃꯔꯦꯇꯔꯗꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏ, ꯗꯤꯅꯣꯃꯤꯅꯦꯇꯔꯗꯒꯤ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ. ꯅꯥꯇꯣꯟ ꯅꯨꯡꯉꯥꯏꯇ꯭ꯔꯦ. 2 ꯇꯥꯔꯦꯀꯣ. ꯑꯗꯨꯗꯤ 4 + 2ꯗꯤ ꯀꯌꯥꯅꯣ 6ꯅꯦꯕꯀꯣ. ꯑꯗꯨꯗꯤ 6 to 5 ꯇꯥꯔꯅꯦꯕ. ꯑꯗꯒꯤꯗꯤ ꯑꯃꯃꯨꯛ ꯌꯦꯡꯉꯁꯤꯀꯣ. 35 ꯑꯃꯨꯛ ꯌꯦꯡꯉꯁꯦꯕ. 35 × 35 ꯑꯃꯨꯛ ꯌꯦꯡꯉꯁꯦꯕ. ꯑꯗꯨꯗꯤ 35ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯁꯨꯝ 25 ꯊꯝꯕꯤꯔꯣ. ꯃꯔꯝꯗꯤ 5×5 = 25ꯅꯦꯕ. ꯑꯗꯨꯒ 3×3 ꯀꯌꯥꯅꯣ 9ꯅꯦꯕ. 9ꯁꯤꯗ ꯁꯤꯒꯤ 3×3 = 9ꯅꯤ. 9ꯁꯤꯗ ꯄ꯭ꯂꯁ ꯃꯈꯥꯒꯤ 3ꯁꯦ ꯑꯦꯗ ꯇꯧꯕꯤꯔꯁꯦ. ꯑꯗꯨꯗꯤ ꯀꯌꯥ ꯇꯥꯔꯦ 12 ꯇꯥꯔꯦꯕ. ꯑꯗꯨꯗꯤ 1 2 2 5 ꯑꯣꯏꯔꯅꯦꯕ. ꯑꯗꯒꯤꯗꯤ 45 ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ. 45ꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ. 45ꯀꯤꯁꯦ ꯑꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕꯅꯤꯅ 25 ꯊꯝꯃꯁꯤꯀꯣ. 25 ꯊꯝꯃꯁꯤ. ꯑꯗꯨꯒ 4×4 ꯀꯌꯥꯅꯣ 16ꯅꯤ. 16ꯗ 4 ꯍꯥꯞꯆꯤꯜꯂꯒꯗꯤ 20 ꯇꯥꯔꯅꯦꯕ ꯀꯣ. ꯑꯗꯒꯤꯗꯤ 55ꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦꯕꯀꯣ. 55ꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ. 55ꯁꯦ 5×5 = 25ꯁꯨ ꯑꯗꯨꯝ ꯊꯝꯕꯤꯔꯣ. ꯑꯗꯨꯒ ꯁꯤꯒꯤꯁꯨ ꯁꯣꯝꯒꯤ ꯑꯃꯨꯛ 5×5 = 25 ꯂꯩꯔꯦ. 25ꯁꯤꯗ ꯄ꯭ꯂꯁ 5, ꯁꯤ ꯃꯈꯥꯒꯤ 5ꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯌꯥ ꯇꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗ 30 ꯇꯥꯔꯦ.
ko maram di si 30 tagim ni ko adudi 65 ki yeng aji ko 65 ki se asina mu adai 65 ki jina mu siju chamana na 25 adam thambiro lengdana 66 ja 36 ko 36 na plus 6 am toksela ji maka 6 oro ji maka mathak te ro jare maka de ro jare aduna 42 tare 42 je sit thambiro 42 adri 4225 tani ko adumana 75 ki amu yengaji ko 75 ki je akwai gi si samana ni 25 adam lengna thambiro 77 ja 49 ni 49 jita plus 7 tawraga di 56 tani 56 tani ko adana adagi di then adagi di 85 ki yengaje 85 ki je si jodum manaramina 25 thamaji aduga aidja 64 ko si ni je kan tawanga ko multiply tawanga ko 64 tare plus ai fen thabji gi kon je seng rang de 8 ang tawji ko adudi kya tare amtanda 72 tare adudi sigi answer je 7225 tare nim ko adudi 90 ka 5 into 95 asi je si di kya ta ga de ke sigi je comment section da sigi je amta haibira mo si kya ta gani id calculator sizna gana tabida calculator sizna tabida na ai na tawi bise so na sigi kano je formula sigi form sigi tactics se si sizna ga amtang 95 ka si je kya ta ga de ke do comment amta haibira mo ne